Miss TV mi eng tabi riba Namaithem Kajal Devina Kurumjari. Hojek nungthilaba pau pijari. Mathau ningthina tawdaba lengaki makok thongbo officer singna imung manungi wachat wanomda tadana lebak asi kannaba puchel singna thabak tawsi haina Manipur gi Chief Minister Nongthamon Birena phongdorakli. Mafam asing ase Forest Department Government of Manipur na sinduna wildlife conservation through coexistence haiba hiramda chayol ama chukna chatharakpa humudra raksuba wildlife week 2024 gi tharom loisinbagi Marilena Fondo Kibani. Taramadda Rajya Sabagi MP Leisemba Sana Zauba, Forest Environment and Climate Change Minister Thongam Bishwajit, Education Minister T.S. Basanta Kumar, Water Resource Minister Awangbai Newmai, Transport Minister Kasimba Sumyauna, MLA Minister Singh Amadi, Tongamba Department Singh Maru Eba, Official Singh Saru Yaki. Tharomge manung channa wildlife kannaba yokhatnaba hotnabada achoba thodang nokhiba singbu mana mathum piduna ikai khumnaba utkhi loinana wildlife kanbaga mai leinana state level wildlife photography painting essay competition da makok mathang takraba singbusu mana mathum piduna puning thawatki Tharom aduga mari leinana CM Birena trip guest ke warwal pireduna hai umang wamang kokthok sa uchek sing hingduna leiba ngamloi leifam leiroi jiba panba singna hingbada maru oina changba oxygen phangba walakani umang wamang kokthokpana thawai panba jiba khudingmakta mangjaba natana kanaba amata purakloi mafam khudingi function awareness khak piraga puchel sengna thabak tawdrabadi kanaba leite Maru oina Forest Department, Revenue Department ge officer singna thawai hakchang yaungna thabak pangthokpa ama changi mamang thaki soiba kaya lairamlabasu tungi yenglaga semdoknaba hotnagadabani ching amadi tampaki lamsingda state lengakna recognize tawdana yum sajinbagi hainabi asi toksi lamdam amabu ming pangthon thongjinbagi hainabi thadoktuna umang wamang yokhatuna sa uchek sing yoksi upambi ama thaduna madu hinganba mathau tai habagi wakhalon Prime Minister Narendra Modi na pakhalakpa imagi mingda upambi amamam thasi haiba campaign asi satharibani masida natana thariba u hinganaba aikhoi khudingmakna hotnaminasi haiba wafam thamki khoi har sum thoksi ai ai staff sin ai employees sin yamna responsible yaw tham to mutsi adu idi khoi ka shwani ngai le akhoi na responsible yaw na thabak to dragadi pressure salaga diba aduga imu manungi friend circle gi rom da wasa onom da salaga khoi na kan mona moi hujiksu khoi government gi su khoi government gi recognize village natabasing government formally approved to village natabasing di tabata wagera madu wagera akhoi government gi facility me am se piroi Narega ki wagera water supply wagera mai wagera horrible nambi wagera government ki recognize government the properly restart hoga village na chaga diba masu ko makara koi strict rules kar ta laga di koi se laws awang da makara maning da maya da paksi sem da hoga but atai politician yar maya koi government madu ya we will not tolerate Light-minded group LMG Manipurna awa ana taraba imung kayada leptana mateng panglakpagi saruk ama oina yamna laibak thiba thodok amada haukiba September gi chechat kumathoi gi ayukta Manipur gi tampaki mafam kayada akhang araw yauna sitkiba akan manolai nushit marakta Khetrigaw kendra gi manung chanba thambal khong maya lekai dagi Lukram Rosni Devi chahi kunthra mari mapuroiba L Kennedy Lekai Sigi Labuta Thawai Khulingida Braja Taraktuna Pibam Thina Sokpadagi Rimski da Kuina Lekan Narba Matung Haukiba September gi Chechat Kuntaleta Tabang Pal Thadokri Haiba Pau Tabadagi Ngasi Ayuk Lai Oikrabri Rosni gi Yumda Chatuna Lana Tharom gi Damak Acha Thak Yauna Lupa Lising Ahom gi Mateng Pangkre Laiwai Krabri Rosni gi Mapuroiba Kennedy Matam Sangna Nabadagi Chada Marifutara Ubagi Sakti Leitana Hindi Imung asi Rosni na apang bathabak suraga yum purambani Hauze imung asi yamna wana hingba imung haibadu oire Rosni gi machanupi ani lehuri Tengmang khongchat aduda group asigi secretary Ojit Sorok Khaibam publicity secretary Rakesh Nauriam treasurer Kunjesor Mangshatabam assistant secretary Surendra Ningomba executive member Birla Salam Amadi Sobita Maibam na chingbana kaya so saruk yaki
Juribam asi Manipuri saruk ama natrabra join tawdana lairiba oja athubada join tawhalu mathau masak khangdaba chemistry gi oja Sakat Ali lengakna action lokhapiu oja watlinge cherakta oja transfer tawbagi thawang khudakta lepo haiba khola kya lauduna Juribam Higher Secondary School mamangda school asigi mahiroi singna wakat mifam phamkre ngasigi wakat mifam asi Juribam da leiba mahiroi lup mari amadi Juribam Higher Secondary School students union sinduna pangthokibani wakat mifam asida saru yariba Juribam Higher Secondary School Students Union gi Games and Sport ki Secretary Lesangtham Bobina haikibada Juribam Higher Secondary School gi watliba ojataru athubada hapiu haiduna Education Minister da memorandum pishin kiba laikre aduga Lilong Higher Secondary School dagi chemistry gi ojama July 15 da transfer order thokibadu ngasi phawba join tawradri masi lengakna mieng changbiu aduga lakliba October gi tang 13 phawba gi manungda awatpa oja amadi join tawdriba oja sing Bibidaba tarabadi Juribam da lairiba mahiroi loop singa kusam naraga akanba khongjang sangsilagani haina phongdoki Sini kutanga milingam amma Minister of Education da haukiba project ya taruki muthatta thubamatan da hapumuna Lilong Higher Secondary dagi chemistry oja MD Sopadali July 25 da Juribam Higher Secondary School transfer order Toka matung athuba matamda join tawbinaba haina haijara phawda hojik phawba join tawdena leiba si mari lenaba singa ni jahan biu ka anda leiba satra si satra wina ana jadi ka sidi tangka du phawgi manungda wani ba oja singa amadi join tawdena leiba oja sing join tawbinaba tawbinaba targa ni ba mara si Matang asida nunthul gi pau sanau sabalo shinjari mi eng tabiri basingbu amuka na khurumjari